COVID pandemic manungda larik ningthina tamhodabana maram oiraga handak chahigi council loba 12 exam pangthokpa yaroi haina mahairoi singna irang hokre police ni irang laksina bahona bada mahairoi tararom amadi police personnel ani asok apan nangkhre mahairoi taruk irang hobagi maralda fajankhre syllabus loisindana exam gi matam lepa amadi center lauthoki bagi thawong handok kinaba haiduna masing yamlaba higher secondary school singi mahairoi sing aduna BG Park punduna wa khanaki Tungda Governor amadi Chief Minister unabagi khongcha chananaba honabada police personnel singna thingduna thamki loina mari lainaba authority na hiram asigi matangda kupna khanari haiduna nungthil pung ama fawo mahiroi sing adubu police na thingki adubu police ki athingba namkhaiduna nakal anigi marakta muknaraba tungda Governor amadi Chief Minister gi banglo tamna khongcha chatki Orakliba film aduda mahiroi singi khongchat adu laksananaba police na chergya sel kaya kaptuna tankhai Mairoi singi maikaidagi su police tamna nung langsinduna irang thokpadagi kangla pat paringda pungkhai amarom traffic jam oiduna miyamgi chathok chasin tawbada akaiba pekhi police ki action da mahairoi tararom asok apan nangkhe loina mahairoi singna nung langlakpada panduna police personnel ani su sokhe thodok aduda irang hobagi maralda mahairoi tarok fajinke nakalamoromda larik tamdana exam pangthokpa yaroi mamangda hiram masigi matangda mari lainaba authority da cherol kya pisanduna taksin khre hairaduna kariguma mahiroi singi waka tadrabadi akanba khongjang sangsin gani haina mahiroi amana phongdorakle Moina tolai sina full syllabus ta uni haiba full syllabus exam tha bai de khoi di sahi kya no khoi pandemic la khoi corona le bi school card je ai di adu da online class ta tawe hai je online class tawe hai ju phone pai ba ngam da yam nei ni ja da lai di mai lak ta bi chang ngam da khot ta yam nei ni na adu bai do ken tar ga khoi na khali sina pai ba ngam da ching da lai ba mi khoi ju khalaga khoi je student pula pass ta hon bi pass mark pi bi ro adu atai di ahina thoi tan ja ke have ne ba khoi je atu ma tam da khoi response pi bi ro khoi na apa ma do ken ta bi ro khoi pan nam da phangan bi o sini phang da ga ja he ma khong jang jang la kani sa ta yam